Shirui Lily Festival houdokpagi pau louba chatkhiba paomee Singda Mahar Regiment na chatharakkhiba thouong adu yaningdaba phongdoktuna COCOMI na koukhiba Pung gi General Strike lamdam asigi Tongan Tonganba Mapham Singda Mapung Phana Chathari General Strike asina maram oiraga Phairamban kaithel amadi kaithel asigi akoibada leiba potpham sing phamnakhide dukan hangnakhide passenger puba gari amata chenakhide General Strike asigi mami Imphal gi akoibada leiba Tongan Tonganba kaithel sing maru oina lamlong kaithel kwa kaithel singjamai kaithel kongba kaithel amadi konung mamangi kaithel singdasu chauna takhi General Strike asina maram oiraga school college amata thong hangnakhide lambida gari chatpagi chang aduki matik hantakhi mafam kharada miyamna lambida thoraktuna achat awong singda apanba pikhi adubu tangai phadaba service amadi lining laishongi thabak thauram singdade athingba amata pikhide haujik phawbagi oina General Strike asina maram oiraga pamdaba thodok sing thokhibagi paudi leitri Panba yabadi tha asigi kunda Shirui Lily Festival houdokpagi pau louba chatkhiba paomee Singda Mahar Regiment ki personnel singna ayat apan pirakhibagi thouong adu yaningdaba phongdoktuna COCOMI na Pung gi General Strike lokthokpaga loinana Tongan Tonganba demand sing lengaki maikaida thamkhibani demand sing adugi manungda state asigi chief secretary security advisor amadi DGP pham thadokpa amadi thodok adugi matangda governor na miyamda apology tawba haiba yauri